Manipur da hojik tangdu laita da phibam ama mayoknari basi matang da thasi kunnipa da Delhi ki Jantar Mantar da Khongjang Changsingadouri masida lamda masida khunda riba kanglu phurup ki miyam imalup CSO singna amata oina lemina duna saruk yabiu haina Delhi Meitei Co-Ordinating Committee DMCC Women's Wing ki Publicity Secretary Naurem Lilinana Fongdorakli ngasi Manipur Press Club Thangjing Hall da pangthokiba paugi mifam amada Naurem Lilinana makha taraduna protest demonstration asi nungtilgi pung amadagi ahum phawba Jantar Mantar da chathagani loinana tongan ba mafam kaya da su khongjang asi chathagani Manipur gi mapanda laikiba ichilinau singna imalaiba kasi kai ba yaroi amadi Manipur mai chak tuna tangdu laita da phibam mama mayok ngariba si kanbada achawba thaudang lauduna kholau lawminasi Khongjang asigi maruoiba agenda di Manipur gi erang asi laksinana ba thajilakhiba Central Force singna Manipur bu mache ta na thugaina ba hotnariba chin kuki narco terrorist singbu sagotuna thokliba erang asi mai chuna ba hotnariba si topiu loinana lamdam asida furup kanglup khudingmak amatta oina nungsi chanana laiminaramba ado Central Force sing na sambal khajin duna thamliba si lauthok khanaba amadi lanasina maram oiduna relief camp ta changjafam lauduna leiriba lanjenariba miyam sing atubu matamda masa gi mayomda hanjin hannaba leingak na paikhatpam thokpa thabak paikhatnaba thaurang paikhatlu kuki terrorist signa bunker sajinduna chingthaktagi leptana nongmai kapsilakleba lephanduna amadi sajilliba bunker sing asi lauthok khannabagi matangdani haiki Lakadauri batang kunipan Sunday numit pung ama degina pung ahum da kogi Delhi ki Jantar Mantar da protest demonstration ama pangthok sagadauri kogi conflict asigya marim leinana pangthok adauri ba protest demonstration asida India gi mafam da tongan mafam da leibiri ba ichin inaw sing amadi tongan mafam kya da leibiri ba ichin inaw sing protest asida saruk ya gani haina su pungdok paga loina Manipur da leibiri ba ima lup sing amadi CSO amadi topa tongan ba community gi civil society organization singda koi pulap punsinduna koi amata oiraba kholau imalaiba ku kaiba yaro haiba kholau asi lawminana ba Delhi Coordinating Committee gi maikai degi akoina appeal tokjari central government singna koi kuki militant sing adagiri narco terrorist sing da makoi bu support tawba makoi da tongsin ba adu duga leibak sidana koi gi tangdu leita dana lehaliba sahi ama henjala bawba da hana gi normalcy se porakna ba low khatpi badawna uri bata mokhoi da support uri ba sibu tokpiro haizabaga haizana bagi tamak ta koi protest asi sinjabani